Ngasifong ki batungan ba Manipuri sifong singdigi maruebi ipaw sing myamna thamjagi ahanbada Ukraine lan kifna taksin manbadagi US amasum Germany na Ukraine lan gi asoba ting sing tharagani United States na lan gi asoba ting sing Ukraine thana na bore blawre amasum hiramasigi matang na hongno bi matungina yum sagai sagi athengwada laukthulagani haina official sourcing haidi Germany su US ka manana Ukraine kifna pamliba ting sing thana na bore blawre haidi Khongthang asina Russia ga sonariba lalasi mayona mata lakhalagani haina kifna phongnokhre laibak popo numita masagi sai nifuga manga mapung faga da supnagi pung kharagi moinana Ukraine gi president Volodymyr Zelensky na misang singda Ukraine gi military power henkana ba laiwa sida anoba teng manga dagi taraga manga phawu thuna pirakna ba kana taksinki numidang khudingi pangthokpa video address ki kuthangla Ukraine gi president asina haiki maduri Kulai sing tharakpigi matangda khanarakliba si panthaba tawdana warep lauraga losingadabani asiguma warep singna terrorist singi mayokta ikhoi defense hena mapangal lehengani misang singna mathau daba teng masing watana lei haina magna makhataki Washington Ukraine M1 Abraham battle tank sing thanabigi process ama haunana ba sem sakre tank sing adu thabirna ba kifna hanjin haijabada numit kyani yetuna laglaba matungda Washington warep adu lorakpani haina laibak popo numita US ki official anina agency da phongdoki ahum subo official amagi matungina lakliba tha khara sigi manungna US na Ukraine na punna teng kuntrarum supply torgani seleksida German chancellors Olaf Scholz Ukraine da Leopard ani bed tank thanana ba masum Poland gumna atay lewak sing suasum Ukraine lan ge soba ting sing thaba yahanana bore blokre haina hiram sigi matang da knowledge labor source anina agency da phongdorakli paw sibi han phong li German magazine Spicer gi report paladuna agency na hai Germany na yamdrabat Leopard ani A16 gi company ama thanana ba thorang tori company amad mausana teng taragamari legani US natraga Germany gi official confirmation thulakpa leitrabasu leba ani asin lan gi matamga sunaraba asoba teng sing soidana tharaglagani haina Kiev ta official sina thazari Zelensky gi administration gi head Andrea Magna telegram post thang dai ki matudi aikhoi gi hauzik leizariba tengki crew na sizinaba ahenwa teng kaya mathautari Kiev na tha kayam ki mamang nagi nungsuklong gi lewak singda Russian defense line sing thugaiduna nongpok amasung kha thangwa saruk singda leiriba occupied territory amuhana lauksin mangamnabagi pangal lehnana ba anoba makhal gi lani teng sing purakna ba taksinduna lakhi bina hanisu pausna makhatana phongdorakli atopa paw manamo miyai kungani thoi tongba cargo jahaz sama South Korea gi Jeju ithat manakta lupthakre miyai manga rescue tawkre Hong Kong da register to crew member kungini thu yawba cargo jahaz ama yumsakai sanumita South Korea gi Jeju ithat manakta lupkhre adugi matungda miyoi manga rescue tawre haina Coast Guard na phongdukri Coast Guard ki matungin atay miyoi sing thibigi thabuk sathari upuduna saliba ton lising taruka sangwa ga yanghai ga mathoi gi cargo jahaz Jin Tianda Chinese crew member taraga mari yamas Myanmar crew member nipan yawri makhoi ne ithat adugi Siyogawi po city ki khanong po ulomda kilometer samaga nifu nipan ga point ani lamna ising da leiringa ayuk pung ahunga minute taret taba matamda distress signal tharaki haina Yonhap news agency na Coast Guard ki worol paladuna hai Coast Guard personnel sing jiba matamda jas atu mapung phana luklamki crew members sing adugi manungda miyoi manga anakpada leiriba miyoi sing jahaz singna rescue tokhi Coast Guard na Japan gi makhoigi lengmana basinga khutsamnaduna atai miyoi taragatre thiba madi kanbig operation kana sathari haina official singaduna makhatana phungtokhi Coast Guard ki matungina jahasadu emergency location system ama oiriba emergency position indicating radio beacon EPIRB gi kuthangda distress signal thakiba matamduri ising manungdu lupa hokiba malik Bisel aduna madugi ahanba distress signal adu ayupung amaga minute nifuga mga taba matamda digital selective calling system ni kuthangna tharamba thingnaki madugi matung punga marum leiraga jasadu contact obu ngamkhidabani hainasu pausna makhatana palakli makhasa tharak poina to papaw mana resistance force ki base camp sing munna ba Myanmar lanmis na ehenba forces na bawkre
Mandalay region gi Mogok township ta laiba anti-junta People's Defense Force ki base camp sing thugaina Myanmar gi military singna fighter jet ahum sejana duna attack sa thaba ukraidi mamang sayol gi satharaki ba aerial attack aduda resistance unit ki kalam commander ama hatkiba loinana makoi gi base camp adu thadok tuna satkina ba akan mamona military gi mekedi gi landaru satharaki bani tha asigi kundagi Mogok town ki khanong puklumda mile taragum doi satlaga leiba defense force ki base camp sing the military aircraft ki bomb kuntrayana thadaduna attack satakibani bomb thadabaga loinana machine gun sin sizinaduna akan mamona caption ki haidi masidana tana junta gi lanmi sani hianwi ki kalam amanasu leimai gi attack sing sataborkre mapamaduda pdf ki leiriba battalion adu thugaina bagidam Myanmar lanmi singna motor bomb sing caption duna attack sa thaba horakhi aina pdf ki information officer min khan phongdorakre Myanmar gi lanmi sing ka hen nongthak amadi leimai gi lanmi sing sejina duna makoi gi base camp oiriba mapamadu handok tuna sien khina ba attack torakhibani makoi gi khulai singa duga defense force ki khulai singa pangal ka hena khena bana tangai fadana mapamadu thaduna ba thorang tori haina sahi kunga manga suraba pdf ki spokesperson mana Myanmar now the phongdorakre Myanmar lanmi singi akan balanda to the resistance force ki member ohum tam thi bomong da asu apanangki makoi ohum pdf ki troops sing na puduna saphaba maphamda senturakre min ka na makhata na phongdorakpada pdf ki lanmi sing asopa madi khulai sing hek ngam makai loina puthok tuna siena na bohona ringeda Myanmar lanmi sing na food supply amadi electricity generator sing mapung phan occupy tokre haina su makhata rakhi adumainama pdf ki lanmi sing su Myanmar army ki mathakta explosive devices na dun akan ba counter attack sing sa tharam ki hari atopa pawmana Biden Indian American ma amuk hana NY district coast just oina nominate tokre US President Joe Biden Indian Americans attorney Arun Subramaniam bu New York ki Southern district coast just ama oina amuk hana nominate tokre Alison Z Nathangi mod Sengadoriba Subramaniam Pharmacy Paivada confirm to Tarabdi Magmatic May Leraba Benz Atuda Sharp to Ahanba South Asian just Weragani Subramaniam gi nomination to Ahanbo in Kumza English and Kunganito gi September White House na Lakoki Mamangi Congress na Madu confirm to Bangamdavadi House Ntukaba Numita Maki nomination Galoinana at a district court nomination sing Amuhana Kanganabagidama Shine Natakiri Pittsburgh to live Indian immigrants singi imungama da kumza English ngama samapanga humdraga mapan pokiba Subramaniam House New York ki Susman LLP da partner amu oina thabak tori ni ma kumza English ngani ge tareta gi mapamadu da thabak toraki Susman Godfrey gi Subramaniam gi online profile matungina Arun Susman Godfrey gi maruiba makal makha gi meter kya de active oina senaki thabak mapam gi khena bulaitana Arun na mapam khudimak ta mai pak gi record thamki practice ta Subramaniam na makal makhagi casing da plaintiff sing amasum defender sing animakpu represent toki mahak trial amasum appellate level animak ta aruba civil litigation da specialized tawi so hari haujuko na di myam paw simatang solution jerge amasum myam pun anoba update ngaminasi